Nasi Silver Sagrausta Ministry of Home Affairs na semba high level committee ka koi unajarure apoi unajariba kanggo se joint action committee for safeguard of indigenous Manipuri people of Assam na unadana apoi gi apa mada jamna mayak sing apoi thamberame maruina apoi na ngasi hairam ise barat phili da Assam airport close 6 se matik chana matik chumna implement tawiba barat rambuta philira tawba sumoina jamna madik tumna tawiba amasung masing amne litba Assam da leba mete singbo indigenous ki list chalhanbio maram bi indigenous ki list chalabi matung gate ne akoina sabate da mata khudong chabate thangade se ase mokoina su jamna tabi aduga mokoina ngami makhai tawni masigi matang da akoina hangi akoina hajade se high level committee na kari khanbi gaina ado moina hai akoi di mayam di opinion loba lapani akoi soidramati mase wafam parma se akoina government akoi submit tawani aina moina se jam khadena akoi da tambidai akoina haja go wafam parma high level committee na jam nam puni chana tabi jam nungai nungai ni aduna akoi tangnu bi akoi promangna joint action committee ke market gi na iba high level committee thakachari